So guys, kuiraba matungda ay ngasi anouba video ama wari macha ama puduna lakchari miyamgi mafamda. I hope miyamna wari asi nungsibigini haina thajai. Nauna yengbiriba miyamna nungsibiduna channel ase subscribe tawba kaubiramun. Aina miyamgi mafamda lijadoriba wari asi nungsibagi maramdani. Nungsiba haibase karino. Nungsibada makhal kya sui ama sung nungsibada kari mathau tai. Example niba ay nupi ama nungsireba. Example niba ay nupa ama nungsireba. Nupa ase nungsire khalasiba. Nungsiba sida awatpa laiba yabra laitaba yabra ba. Awat pai base karino ba nungsi base example ni ai se sainai reba sainai raga ai bu nungsi bigadra nungsi bada makal kya ama leiba ai nungsi ba hai base nangasi ai nupi amaga nungsi na reba phajana yamna chahi mari manga chupna maga ai se nungsi bagi chang cha duki matik nungsi nupi dona so thamoi seng nungsi jareba kari gumba thodok amana thopana maram oiraga nupi do bu khangde ai ikai ba hangoi ba loin thado ga haijara bani bo nupi do bu khangde nupa do bu khangde ko magi kari gumba khoi gi luhong laba matungda ikhoi luhong bai base kai no luhong laba matungda di ikhoi physical oira khani luhong dri mamang da su physical oira ba ikhoi gi kai gumba thodok amana maram oira ga ikhoi gi physical oi bagi ikhoi gi part ase so e su khala siba na duga nupa do bu khang nupi do bu khang de ba ikhoi chahi mari manga nung sin na pani ba aduma pu madu gi mata adu hawbada nupi aduna nupa do nung si duna lai ga da nupa aduna nupi adu bu nung si duna lai ga dra ba masi gi mata se khanda ni ngai ni ba nungsiba khaktana nungsi haraga khaktada yadeba nungsinabada requirement haiba khara ma mathau leiba ko maram asina aikoi nungsinaba matamda nang ngasi kanagumba amaga nungsinare su khalasiba aikoi hainaiba nungsinari matamda di aina mamangda so haigibani physical oiba khotba masi khara cheksalu khosalu nungsinabada aikoi physical oiraba matungda lightly laurakani nupa aduna nangbu nupi nupa anambada di nupa nani ko nupi duna di lightly laudaba ya nupi do khalitang hendokpa khajitang kaino tawbiba oiraga di khangde ko adumapu nungsinabada nungsinari matamda nang physical oi khargadi ko haibadi madugi matumda di kitang lightly oirakani ba nupa aduna nangbu pamlaktaba yai o nungsidaba yai o nangbu nungsiduna dum laikiba yai ba nungsinari nga matunda kaino nungda yaragadi physical oibidaba oiba thoklaga su mioi adu karamba mioi no makhal no masak to khanglaga oiba nangbu thadok oidaba nangbu nangona nam thak tawrom loidaba nangbu kaina maisa haibadi kaina bagi lambi da chingchal halam moidaba mioi yenglaga tawgadaba ni ba nungsinari matang physical oiba karisu kaide maru oiriba se mioi ba do thajaba yaba nangbu minamba haibu nangona nam thak tawroidaba mioi adu oiba daiba ikhoi luhong laba matung su dum physical oidau loire maru oiriba se ina haining mase nungsinari matamda kariguba nang ngasi nupa aduga nang physical su oire khalasiba nungsinari matamda nauna nungsinarpa matang ase nupa adu su nupi adu su nakhoi ani amana amabu magul masak khangnabagi damakto wari watai sanagani nauna wari sanagani chakcharaba kaidauri kholi haiduna masigi matungda wari ase amuk henjalakani henjalaglaba matungda nakhoi numidang ahing tumbada nakhoi physical gi orakpagi wari sanarappa yai sexually wari sanarappa yai habadi akoi tuminabagi khotminabagi adu tawningi ada tawningi nang aigunda ai mathamunabada di nangonda suga asi tawdini nang na haiba yarai buko ai nang bulaudoni nang aigon thajadabra khottabra aduga unaraba tungda nupi dana yadraga su kai hatane nam thuraga akoi physical oiba khotpa masigumba kya ama leiba masidai sida mioi kya amadi physical oiba matungda akoi gi nupi aduna yumda hanba ngamoloi haiduna dum ina duna chen chong masu yaunagi ko kanagumba khara di the ma khola thambiramba maru oiribase akoi nungsinari matamda physical oiraga ko thajaba mioi do oiraga ni faiba thajaba yadaba mioi oiraga nupa do khajitang langba haibadi mamit langba mioi oiraga di khajitang nang cheksaningai oiba maramdi nungsinariba matamda akoi gi physical oiraga matamda mi singse khajitang lightly laurai haise karigino haibada ko physical oiraga matamda es maga aigadi tumina khabani maga aigadi hitina khabani hoi magi aigini aina haiba madi ilagani ma ai thado kai chatoino aduga nungsinari matungda sumain physical oina mata asida mioi kya ama laiba khoi video camera hangde photo number khangde masigumba kya ama thokpa masina ge dawi habda karigumba mata amada kaina khraba matungda nupa do na khangde nupi do na khangde laman khumlapai mongom video viral tohlokpa photo viral tohlokpa masigumba kya ama lai no physical oina raga sexual video nambi ganu photo copy ganu aduga nang oi khalaga di ko mioi do phasana masak khangde madugi matungda oyo nangi punsi haidi lakadaba matam su nang maga hingminaba yaba nang thado ga chatloidaba mioi ado yenglaga akhoi gi nungsinari base karino khwaidai maru oi base nungsinaba hingminaba maru oi keno khoi sengna harabadi khoi na khangasi haina singnaraga khoi luhongiba luhongli base sumi oi khuding ma khangli bani ba
ꯃꯁꯤꯁꯦ ꯉꯁꯤ ꯂꯨꯍꯣꯡꯂꯤꯕꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯇꯨꯃꯤꯟꯅꯗꯣꯏꯅꯤ ꯍꯤꯞꯃꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯅ ꯂꯣꯏ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤꯕ ꯈꯪꯅ ꯃꯁꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯂꯤꯕꯁꯤꯅ ꯈꯨꯟꯅꯥꯏꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯂꯒ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯜꯂꯒ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯟꯈꯤꯗꯣꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃ ꯌꯥꯅꯔꯗꯨꯅ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯅꯔꯗꯨꯅ ꯄꯨꯟꯈꯤꯗꯣꯔꯦ ꯃꯁꯤꯗꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯤꯕ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯇꯧꯕ ꯌꯥꯗꯦ ꯀꯥ ꯑꯃꯗ ꯂꯧꯅ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯣ ꯈꯛꯇ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯃꯁꯤꯗꯩꯁꯤꯗ ꯁꯣꯏꯅꯔꯤꯕꯁꯦ ꯂꯨꯍꯣꯡꯗꯕꯤꯗ ꯌꯥꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯍꯥꯗ ꯅꯨꯡꯁꯤꯅꯔꯤꯉꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯤꯒ ꯑꯣꯏꯕ ꯊꯣꯛꯂꯕꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯊꯣꯛꯂꯒꯗꯤ ꯃꯤꯁꯤꯡꯅ ꯈꯪꯕ ꯊꯣꯛꯂꯒꯗꯤ ꯑꯣꯛꯇꯕꯤꯅꯤ ꯑꯗꯨꯅꯤ ꯃꯈꯣꯏꯗꯤ ꯍꯣꯇꯦꯜꯗ ꯇꯨꯃꯤꯟꯅꯔꯝꯃ ꯔꯦꯁꯇꯨꯔꯦꯟ ꯇꯨꯃꯤꯟꯅꯔꯝꯃ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅꯔꯝꯃ ꯃꯁꯤ ꯀꯌꯥ ꯑꯃ ꯍꯥꯏꯅꯩꯕ ꯃꯁꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯈꯔ ꯑꯃ ꯂꯩꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯇꯧꯔꯒꯅꯦꯕ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡꯂꯕ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯈꯛꯇ ꯇꯧꯒꯗꯕꯅꯦꯕ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛꯄꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯔꯃꯦꯜꯗ ꯇꯥꯔꯦ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕꯁꯦ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯅꯪꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯣꯏꯕꯤꯌꯨ ꯂꯣꯏꯅꯕꯤꯌꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯑꯣꯏꯗ ꯇꯧꯔꯒꯗꯤ ꯅꯪ ꯇꯨꯡꯗ ꯑꯋꯥꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯅꯝꯒꯦ ꯈꯟꯒꯅꯨ ꯃꯗꯨꯅ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤꯕ ꯑꯗꯨꯅ ꯅꯨꯡꯁꯤꯅꯔꯤ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕꯁꯦ ꯈꯖꯤꯛꯇꯪ ꯈꯟꯊꯔꯒ ꯑꯣꯏꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯅꯨꯡꯁꯤꯒꯤ ꯂꯥꯡꯗ ꯊꯨꯒꯅꯤ ꯅꯪ ꯀꯞꯄ ꯅꯠꯇꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯀꯞꯇꯨꯅ ꯂꯦꯟꯒꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ